India government na KNA Amasung PDF ki Mingda Proxy war Chathari NSCN IM Pawasi ngasinung tilfong ki bapandam pause dagi lakwatsabanay India government na KNA Amasung PDF ki Mingda Proxy war Chathari haina NSCN IM na kana yaning da bapongdorok le National Investigation Agency NIA ki report yumpam moiraga China Myanmar module NSCN help ban outfit in Manipur haina heading thonduna national media da phongkiba report amabu NSCN IM na kanna yaning da phongdorok le India government ka ceasefire tawnaduna haukiba chahi kuntaret political talk tawduna lakliba lup asigi mathakta matam pumnamakta India government na propaganda war Chathari amade lup asibu mingchathina bohnari haina cherol amada phongdorok le cherol asina hai government of India na KNA Amasung PDF ki Mingda NSCN की मथक्ता Indian Security Force ना Proxy war Chathari हाइबसे इसेंग सेंग न खंगनरब वाफम अमने अदुमकपु नागा आर्मी की माइकेदगिदे KNA की मथक्ता नत्रगा PDF की मथक्ता खुद हनबा ngasi फाउबा लैत्रे म्यांमार अमसुंग इंडिया निगी ngमखै परिंग म्यांमार के सरुक्ता इंडिया गवर्नमेंट ना KNA अमसुंग PDF की मिंगदा Proxy war Chathavaga लोइना ना Indian Security Force मरुवैना असम राइफल्स अमदी पैरा रेजिमेंट सिंग ना Numit khudingi KNA gi Mingda NSCN gi position sing the bomb na landare Indian Security Force na Myanmar gi Miyothit Tep area da Naga Army sing lahan ba pamde Indian Security Force sing na KNA da khusu khulai amade logistic ki oiba mateng pidu na mafam asida station tawduna leiriba Maitai Revolutionary Group sing gi mathakta hojikso akan ba mawong da landa bagi mawong chathare Asigumba Indian Security Force sing asina Kuki militant group sing asibu Manipur gi Technopal District manungda makhoina tawningba tawhanbaga loina na Myanmar manungda sumaitai Revolutionary Group sing gi mathakta Kuki militant sing na landa halle Indian Security Force na Kuki singbu makhoi gi frontal force oina sizinaduna Naga sing gi mathakta thawong kaya ama Chathari haibasisu kakningai leitraba wafam ni haire oidaba ngangba minambada na masaruk oiraba Indian Security Force sing na Kamjong District ki international border paring da leiriba namli amade wangli area mapung phana thingzille hairiba mafam asida kanagumba miyoi amata Myanmar da sanghan ba yade Myanmar dagi su thoglakpa yahande CSO singi miyoi fauba hairiba mafam sing asida border lanthok lansin tawduna changbada Indian Security Force na akan ba mawong da thinglibani haina su NSCN IM ki cherola sina makha tana phongdorok le